African swine fever Thengnare farmer amagi Lupa Lakh kunlungi ok Sikhre. Assam gi Kaliavurda African swine fever ASF Thengnaki loinana mafam asida ok loiduna sel tanjaba farmer amagi Lupa Lakh kunlungi oigedaba ok kaya laina asina tumna sihankre hairi. ASF sandorapa asina Kaliavurgi dalgan Bobto Dolini da laiba Lohit Saikia Koba Miyoy amagi okonda sokalagtuna supnagi numit kharanida mahaki ok khudimak tumna sikhibani. Lomgi asina fongdokibada aina ok loiba hawrakiba asi kanadasu tangdana isagi income lakchanaba amasung ningtamna hingba ngamnabani. Masigi manglanda matam sangna ok loiduna lakpadagi khara khajik mai paktuna mimang thokpa ngamlaklaba matamda handak ok marfu rong loiduna yonba yaraklaba matamda khanghaudana ASF sandoraktuna hauki bachayol amarom asida Lupa Lakh kunrongi oigedaba ok singasi tumna Sikhre. Ok khara khajik hingauba adusu laina asi makoidasu sandorakun gani chingnabaga loinana makhatana atopa mafamda sandoraktanabagidamagta hatoktuna fumjinbikre hairi. Mahangna makhatarduna banktagi Lupa Lakh 9 loan lauduna ok loiba haurakibani. Lupa Lakh kunlongi ok sihiba asina kokthakta achauba pollum ama haplare. Kamdongna banki loan singani haina nungnangba amasung nungaitaba fongdoraki. Kaliavurda ASF sandorakpa Thengnakibasina state asigi atopa mafamsingdasu laina asi sandoraktuna ok loijaribasingda awaba mayokna halagadra haibagi akiba laibaga loinana mari leinaba authority singna paikatfam thokpa thabak sing paikatpa hokre hairi.